Keeps the green promise. Let us plant more trees together and celebrate One Mahotsav 2026. Haiba WAKHOLLONDA tha asigi tang amadagi HOUDUNA CHAYOL ama CHUPNA CHATTHAGADABA 63 SUBA One Mahotsav ki SARUK ama OINA BISHNUPUR Forest Division amadi MALEMLEIMA BLF NINGTHOUKHONG ka KHUNOU THINUNGEI GRAMPANCHAYAT PUNNA CHUTSAMNANA SHINDUNA NINGTHOUKHONG KHUNOU MAMANG LAMBIDA U CHARA kaya THAKRE Tharamatuda DFO BISHNUPUR Waikhom Romabai RFO Moirang Range RK Sadananda THINUNGEI GRAMPANCHAYAT ki Ward number 3 member N Ranbir MALEMLEIMA BLF NINGTHOUKHONG KHUNOU gi President TH Lata amadi BLF member kayana sarukiyaduna lambi gi naggeta mana pungba uhai panba upal sing lei panba upal sing yauna u chara kaya thaki Tharamadu mari lenana DFO Waikhom Romabaina phongdokhipada thariba u chara sing asi MALEMLEIMA BLF na hinganbagi daita adu makoina lawgani pangthokliba Festival of Trees asi ek pair ma ke naam 3.0 campaign ka mari lenana plantation asi senbani CHAYOL asida BISHNUPUR district ki OINA disinifu manga seedling plantation taunanaba target thamli miyamasu thariba u chara sing asi isa isa gini khanbiduna hingananaba daita lawbiu haiki koina kahi kudingi first week of July gi hanba week ase koina One Mahotsav ugi celebrate koi u si celebrate tawbagi akhoi gi kumai ase pangthok jabani pangthoriba kumai asiga mari leinana akhoi ek pair ma ke naam haiba campaign imagi mingda u amamam thasi haiba campaign asigi ahumrak suba tangkaka mari leinana su akhoina plantation program asi sinjariba plantation program asi akhoi week asida akhoi BISHNUPUR district ki oina akhoina target thamjaribasi 45000 अखोई नंबर ऑफ सीडलिंग से 45000 ने अखोई टारगेट सी मफम कयादा अखोइना प्लांटेशन प्रोग्राम से अखोई सिंजरी मयामदा आइगी साइटगी अपील तौजनिंगबदी अखोइना थारिबा उसिंग असिबु इसा इसागी दायित्वनी हाइना खनबिरगा हिंगननबा अमसुंग उपाल अखोइना थारिबा सिंगसिदगी महै मरोंग चाबा फंगबा ngamnanaba अखोई योखटमिनसी हाइबसी आई मेसेज हाइबसीदी अखोई yum pubini adagi akhoi nurturing nature ma ko akhoi ichai su akhoi yokhali basi nupi na ayambani haitare thodang laurise aduna u thabasi su equally ai icha ama yokhatpaga chapmane ba asi chauna ba akhoi ma si mapung marai phana ba khoi yokhatlaka doine ba adagi akhoi gi community gi oina nupi na adum akhoi si mamang tharaga lakpa akhoi gi community oibadena u thabasi akhoi gi ainga sagi khalsida u thabasi number 1 akhoi gi priority oirakpa sida environment gi khalaga oirakpa sida akhoi nupi gi organization ama oiriba lekai adagi akhoi khun khudingi BLF leiriba mayam asiga akhoi khutsanminaraga akhoi plantation program sing ase success oigani haibagi wakhalon sisa akhoina BLF sing